Good afternoon. Ahanbada mayambu amka taram oksari mamangi video da koina English keyword protection gi matang da kogi protection ga related oiba kogi wahi ani safety and security gi matang da khangna bu honna khare ngasi asisu protection gi matang da ni aduga ngasi gi wahi ani asina conservation and preservation hari ba wahi ani asigi matang da kari khenai habadu khangna bu honna si akoina mapung oina conservation hai taragadi example oina kogi forest obi lake obi atrakana kogi labuk obi the hariba mafam sing asi akoina conserve tauba haibigi meaning di hariba mafam aduda kogi human activity adu yamna manage tawa moongda haina khangna mafam aduda akoina natural resource adubu sizinaba haidi amang ata di thon da bida akoi mioi bigi daga oi budi tawraga su aduda akogi yamna measure tawraga magi proper management amagi matung ina adumaina chathaba thong dubu mafam aduda koi conservation chathari hain haibi yai aduga amarom dana koina karigu mafam adu natraga building adu koina preserve tawre hai taragadi maru oina hai mafam duda mi se changmasu ai yalaroi phajana khajilaga protected habi meaning adudadi mi changhalaroi haitare ko preserve tawre hairdi mi changhalaroi ba masini mapung oina koi hai ba wahai ani conservation and preservation da canary basi I hope today's video have brought some knowledge. Thank you. Bye. Jai Hind.